ꯉꯁꯤ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯀꯤ ꯌꯥꯏꯐ ꯊꯧꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯃꯨꯡ ꯃꯅꯨꯡ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛ ꯃꯄꯨꯒꯤ ꯊꯧꯖꯥꯜꯗꯒꯤ ꯅꯥꯕ ꯌꯦꯛꯄ ꯇꯧꯗꯨꯅ ꯄꯨꯟꯁꯤ ꯇꯣꯔꯣꯏꯅ ꯄꯥꯟꯕ ꯍꯥꯏꯗꯅ ꯈꯨꯔꯨꯝꯕꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯌꯥꯏꯐ ꯊꯧꯔꯕ ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯁꯤꯗ ꯂꯥꯛꯄꯗ ꯏꯪꯅ ꯇꯞꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯅꯥꯗꯕ ꯌꯦꯛꯇꯕ ꯄꯤꯅꯕꯤꯕ ꯑꯣꯏꯔꯁꯅꯨ ꯏꯃꯨꯡ ꯈꯨꯗꯤꯡꯃꯛ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯅꯥꯗ ꯌꯦꯛꯇꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯇꯥꯏꯕꯪ ꯃꯄꯨꯗ ꯅꯤꯖꯔꯤ ꯁꯤ ꯅꯍꯥꯟ ꯃꯃꯥꯅ ꯊꯥꯕ ꯀꯣꯕꯤ ꯁꯤꯅ ꯑꯩꯈꯣꯏꯗꯒꯤ ꯍꯦꯛꯄ ꯃꯥꯅ ꯃꯈꯣꯡ ꯀꯩꯅꯣ ꯇꯧꯖꯔꯝꯕꯅꯤ ꯁꯨꯝꯖꯔꯝꯕꯅꯤ ꯍꯥꯏ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯗꯤ ꯑꯩꯈꯣꯏꯒꯤ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯅꯤ ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯅꯣꯡꯃ ꯄꯥꯟꯕꯗ ꯑꯣꯏꯅ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕ ꯃꯊꯦꯜ ꯇꯧꯗꯣꯏ ꯃꯌꯥꯝꯁꯤꯒꯤ ꯌꯦꯅꯝꯁꯤꯡꯁꯦ ꯀꯩꯊꯦꯜꯗꯩ ꯂꯩꯗꯦꯕ ꯑꯝꯇ ꯑꯩꯈꯣꯏꯒꯤ ꯊꯥꯕꯁꯤꯗꯒꯤ ꯑꯣꯏꯅ ꯂꯦꯜꯂꯅꯤꯅ ꯌꯦꯅꯝꯁꯤꯡꯁꯦ ꯌꯥꯝꯅ ꯐꯖꯗ꯭ꯔꯥ ꯉꯁꯤꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯥꯏꯕꯨ ꯗꯦꯜꯂꯤꯗꯒꯤꯁꯨ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯒꯤ ꯄꯥꯎꯗ ꯃꯩꯇꯩ ꯁꯖꯤꯕꯨꯒꯤ ꯋꯤꯁ ꯇꯧꯔꯛꯏ ꯑꯗꯨꯒ ꯄꯥꯎꯗꯁꯨ ꯌꯥꯎꯔꯛꯏ ꯌꯥꯝ ꯌꯥꯝꯃꯦ ꯁꯤꯗꯤ ꯌꯥꯝꯗ꯭ꯔꯥ ꯅꯥꯄꯤ ꯃꯥꯜꯂꯦ ꯅꯥꯄꯤ ꯃꯥꯜꯂꯦ ꯌꯥꯝꯃꯟꯗꯅ ꯌꯥꯔꯅꯤ ꯁꯤꯅ ꯃꯥꯏꯕꯤ ꯃꯥꯜꯂꯦ ꯁꯤꯅ ꯀꯅꯥꯅ ꯇꯧꯔꯤꯅꯣ ꯃꯥꯏꯕꯤ ꯃꯥꯜꯂꯦ ꯆꯪꯕꯗꯣ ꯁꯤꯅ ꯀꯅꯥꯅ ꯇꯧꯔꯤꯅꯣ সজীবু চেরাউবা আজকে আমরা সজীবু চেরাউবা আমরা নতুন বছর 시나 ꯐꯨꯂꯩꯒ ꯌꯣꯡꯆꯥꯛꯒ ꯃꯦꯠꯄ ꯌꯨꯕꯤꯒ ꯕꯗꯥꯝꯒ ꯉꯧꯕ ꯁꯤꯅ ꯆꯝꯐꯨꯠ ꯁꯤꯅ ꯎꯇꯤ ꯁꯤꯅ ꯍꯋꯥꯏ ꯃꯨꯛ ꯀꯥꯡꯍꯧ ꯀꯥꯡꯍꯧ ꯅꯠꯇꯦ ꯑꯈꯥꯕ ꯁꯒꯣꯜ ꯍꯋꯥꯏ ꯀꯥꯡꯍꯧ and ꯕꯣꯔꯥ and ꯍꯩ ꯊꯣꯡꯕ Matiin na tea. What are you stuffing? coconut and peanut mixture. Wow. Yan 다 됐잖아. 제가 다 빼야지. ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯇꯧꯗ꯭ꯔꯦ ꯁꯝꯅ ꯁꯤ ꯌꯨꯕꯤ ꯃꯅꯨꯡꯗ
ꯐꯨꯝꯕꯤꯁꯦ ꯌꯨꯝꯕꯤ ꯐꯨꯝꯕꯤꯁꯤꯃ ꯇꯧꯔꯦ ꯌꯨꯝꯕꯤ ꯂꯗꯨ ꯑꯃ ꯇꯧꯔꯦ ꯑꯗꯩꯗꯤ ꯆꯨꯝꯅꯒꯤ ꯇꯟ ꯑꯃ ꯇꯧꯔꯅꯤ ꯌꯥꯝꯕꯨꯡꯅ ꯁꯪꯒꯣꯝ ꯈꯦꯔ ꯑꯃ ꯍꯧꯔꯦ ꯁꯣꯝꯒꯤꯗ ꯁꯪꯒꯣꯝꯁꯦ ꯑꯩꯈꯣꯏ ꯁꯪꯒꯣꯝ ꯈꯦꯔꯁꯦ ꯌꯦꯡꯍꯜꯂꯛꯑꯒꯦ ꯁꯤꯅ ꯑꯍꯥꯟꯕꯒꯤ ꯕꯦꯁ ꯁꯪꯒꯣꯝ ꯈꯦꯔꯁꯤꯗ ꯂꯩꯔꯦ ꯍꯥꯟꯅ ꯍꯧꯕꯅ ꯌꯥꯝꯕꯨꯡꯅ ꯌꯥꯝꯕꯨꯡ ꯄ꯭ꯔꯣꯅꯤ ꯄ꯭ꯔꯣ ꯅꯨꯄꯥꯅ ꯌꯥꯝ ꯍꯩꯔꯗꯤꯅꯦ ꯅꯨꯄꯤ ꯐꯅꯗꯦ ꯁꯤꯁꯨ ꯑꯋꯥꯕꯅꯤ ꯇꯟ ꯍꯧꯕꯗꯤ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯊꯣꯛꯑꯅꯤ ꯑꯗꯨꯅ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯥꯏꯔꯝꯃꯒꯦ ꯍꯦꯄꯤ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯕꯥꯏ ꯕꯥꯏ